Leibakki Thabaksu Tousi amasung Tunggi Lambisu Semsi haina Social Welfare Department gi Director ngangom Uttamna fongdokre. Lamdam asigi mahairoi kayana masagi oizaba thadokduna Maraibakkidamak hotnariba asi tasengna chauthokpa poi loinana miyamgi thabak tawrabasu mahairoi ama oina Tunggi Lambigi thabaktasu mai onsinba mathau tai haina Social Welfare Department gi Director ngangom Uttamna fongdokre. Ngarang ZN Manipur Dance Academy gi auditorium da pangthokpa apunba Iraipaki mahairoi sinpanglup AIMS ki 12rak suba mapok kumon gi thoramda mahakna fongdokpada Manipur gi hauzik tangdu leitadaba charangnaba amasung chamamnaba fibam asida mahairoi kayana masagi lairik tambadagi maramdam kanba amadi awaba taraba kaya asigi mateng tawbana hena lumna lauduna miyamgi thabak kaya tawri Mahairoi ama oina miyamgi mateng tauba iramdam nungsibagi mami taba ubada aduki matik chauthokpa poi adubu haujiksu khandaba yadaba adudi aruba tanfam asida amaga tikna tanaraga tahodabasu yade awaba taraba kayada mateng pangba yabasu adumak pangbiu adubu lan asidi temporary ni mahairoi amagi tungi long term goal su kaubiganu haiki Amaromda Thoramga Mari Lenana AIMS ki President Oinam Nikarsan Hai AIMS ki hek safonglakpadagi ngasi fawba lamdam asigi oiba issue kayada mahairoi ki oiba thodang lauduna saruk yaduna lakli Miyoibagi punsibu kannaba hotnabada maru oina changliba pibagi thoramda mahairoi loop asina pari puri gi liklam kannaba kathoklaba iseng haina mingthonduna chatharakli Hairiba thoram asi makhatana awareness amadi campaign chathaduna pibagi kanaba kaya tongan mafam kaya da chathanaba sem sari Kunai asigi tunglam chatki puwari semgadoriba amadi kunai asibu kangadoriba asi mahairoi singna oibana tunglam chat kunai gi damak mahairoi aikhoigi thodang haina mamang chahidagi hauduna lakpa thoram asi henna kansinduna lamdam asigi mahairoi sing amadi oza singa loinana mahailoi sing amadi tongan mafam kaya da akhang ahai yauna awareness pibagi thoram pangthokani haiki Loinana hauzik lamdam asida nupi angang singi oiba tahai uhaidaba kaya ama thokliba asigi matangdasu tongan mafam kayada legal expert singa loinana chatuna awareness pibagi thabak chathaduna lamdam asigi oiba thabak thoram kaya lepa laitana paikhatkigani haina fongdoki thoram aduda Manipur University gi Department of Law gi Head of Department Dr. Yumnam Premananda AIMS ki President Oinam Nikarsan AIMS ki Advisor Puyam Joy IKAL ki Secretary General Wahengbam Luang Leima amadi mahairoi kayasu saruk yaki